listening Manipuri Wari Taminasi, a Manipuri audio YouTube channel. Papagi bungo, papagi macha, se, thong se hango, bungo, thong se hango. Thong hang badilayadana abungo gi makhon mawa amatasu takidre. Ngaihakti abungo kau duna, mabok mapu mane amadi maparas kaptuna tawfam khangdana lay. Ikang khanghaudana thongdu hangdorakle. Mabokdu masubu kauduna chentorakle. Mane mapusu chentoragi. Maparasti wheelchair du induna kaptuna thoragi. Mangolda abungo du phamduna lairami. Mapa ubadagi abungo du mapagi manakta chenchilaktuna. Papa, mamala ingo. Mamado sidala ame. Noina ne mamado. Lairebakta chatkre haibado. Chatiye. Mamala ame papa. Mamala ruse. Papa, mamala ruse. Maparas, machagi mataududa. Macha, papagi macha. Papa bukari tau haibano. Ha, papa bukari oyu haibano. Asi hairaga, mapa macha kapmine. Mabokna. Boboki bungo. Isuda taurisi bukari no. Bobok bukari oirasige. Imau bema. Nangbu nachagi matau sibu hingba ngamli bro. Asi hairaga, maboksu masubu konduna kapli. Abungona kapladuna. Bubo, pupu, se, mamala ruse, se, mamala ruse ba. Se, lauruni. Papa, mama lauruni. Soidana lauruni. Ichadi maramokpani. Papa na ne, pupu ne, bobok ne. Nene, ikoi meamna ne. Ichabu sakcha na bangari bane. Lao, chakcharu rase. Aduga. Ichagi mama soidana lauruni ye. Aduga papa, mama laurusiko. Mapuna. Lauruni. Isugi mama soidana lauruni. Lao. Asumna masubu thenduna chak chaminaraba matung tumba amuk changnakre. Somdana sanadu hospital da laikanari. Masadu ikhangda khangi ipada pakatli. Magi maongduda police singdu iching chingnei kari tawrobano Dr. Sana sibo haina. Dr. Sana yamna kanba saduna hospital gi kadudagi chatkhinaba haiduna thoglakpani. Adubu police mayam ama leiba maramna mahak chatpa ngamlamde. Mahak ubada police mayamdu loina chenthoragi. Magi manakta loina chensilai. Police amana, hello doctor, hakchang khara nungai birabra. Sanana police aduda yenglaga makhada tapna phamtharaga hairagi. Nungaire inspector. Mapi irasu jeli. Police aduna nokphet tauna. Doctor, ngarangi doctor gi matau dubu. Sana mamitna police adubu haifet yengladuna. Sanana inspector, ai ngasidi miyoiba mani hinglibasingse masigi artha yamna lay haibase ngasidi ai mayek sengna khanglakpagum tawi. Aise miyoiba maraksida hingpham thoktraba Miriam haibado oiramani ne inspector. Asi hairaga sana kappi. Police amana karino Dr. Sanana haibirisibo ai bhab taba ngamjadre. Sana momon tauna. Inspector, ai haige taro. Ngasidagi ikoi dana aigi maru driver raski loinabi shiki. Magi maramda ai inspector khoida share khar tawjage. Yai ko inspector. Hoi doctor, kaiso kaiba leijate takpiyo. Sanana haukiba chahi kharagi mamangi wari liba horagi. Aina maru raski loinabi laijabu asuki matik nushiki. Maruki nupibu aigi oigi haina khanki. Adubu aiga luna tinariba raski ima pabungna haina singnaduna luhongbada taki. Aigi nushibadi arembadumak taki. Ras luhonglamdaini
ꯔꯥꯖꯀꯤ ꯌꯨꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯀꯟꯅ ꯇꯧꯔꯤ꯫ ꯁꯅꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯗ ꯔꯥꯖꯈꯣꯏꯗ ꯆꯪꯂꯛꯏ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯤ ꯑꯌꯥꯝꯕ ꯍꯟꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯍꯟꯗ꯭ꯔꯤ꯫ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯅ ꯔꯥꯖꯅ ꯈꯥꯝꯗꯨꯅ ꯊꯝꯂꯤ꯫ ꯁꯅꯥꯅ, ꯔꯥꯖ, ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯁꯤꯔꯣ? ꯇꯦꯁ ꯃꯆꯥ ꯑꯝꯇ꯫ ꯔꯥꯖꯅ, ꯀꯩꯅꯣ ꯁꯅꯥ? ꯁꯅꯥ ꯌꯨ ꯕꯣꯇꯜ ꯑꯃ ꯄꯨꯊꯣꯔꯛꯂꯒ, ꯁꯤꯁꯦ ꯇꯦꯁ ꯇꯧꯁꯦꯕ꯫ ꯔꯥꯖꯅ, ꯑꯁ, ꯏꯃꯥ ꯍꯣꯏ ꯂꯩꯀꯣ? ꯀꯩꯅꯣ ꯅꯪꯕꯨ ꯍꯩꯔꯕꯣ? ꯗꯣꯛꯇꯔꯁꯦ ꯌꯨ ꯊꯛꯄꯒ ꯍꯩꯔꯕ꯭ꯔꯥꯕ? ꯁꯅꯥꯅ, ꯇꯝꯗꯣꯏꯅꯤ ꯀꯩꯅꯣ, ꯂꯥꯛꯑꯣ ꯅꯪ ꯀꯥꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯤ ꯀꯥ ꯇꯝꯅ ꯁꯅꯥ ꯆꯪꯈꯤ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯁꯅꯥ ꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯔꯥꯖꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯁꯅꯥꯁꯦ ꯉꯁꯤꯗꯤ ꯌꯨ ꯊꯛꯄ ꯍꯩꯔꯦꯀꯣ? ꯁꯅꯥꯅ, ꯍꯩꯔꯛꯀꯅꯤ, ꯍꯩꯔꯝꯗꯕ ꯀꯌꯥ ꯇꯧꯔꯛꯀꯅꯤ, ꯇꯧꯔꯝꯗꯕ ꯀꯌꯥ, ꯃꯁꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯗꯣ꯫ ꯔꯥꯖ, ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯏꯀꯣ? ꯔꯥꯖꯅ, ꯇꯤꯟꯅꯔꯛꯏ꯫ ꯁꯅꯥ, ꯀꯩꯗꯧꯔꯕꯗꯣ? ꯁꯅꯥꯅ, ꯄꯨꯈꯝ ꯑꯃꯠꯇꯁꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯏꯀꯣ? ꯍꯧꯖꯤꯛꯁꯨ ꯆꯥꯃꯤꯟꯅꯔꯤꯁꯤꯅꯤ, ꯆꯥꯃꯤꯟꯅꯩ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯋꯥꯏꯅ ꯁꯦꯠꯂꯤ, ꯊꯕꯛ ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯅꯩ꯫ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯨ ꯑꯩꯅ ꯗꯣꯛꯇꯔ ꯁꯅꯥ, ꯑꯗꯨꯒ ꯅꯪꯅ ꯗ꯭ꯔꯥꯏꯚꯔ, ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔ ꯔꯥꯖ꯫ ꯈꯦꯠꯅꯩꯀꯣ? ꯌꯥꯝ ꯈꯦꯠꯅꯩ꯫ ꯔꯥꯖ ꯍꯥꯏꯐꯦꯠ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ, ꯁꯅꯥ, ꯌꯥꯔꯦ ꯂꯦꯞꯄꯣ꯫ ꯁꯅꯥꯅ, ꯂꯦꯞꯀꯦ, ꯑꯩ ꯁꯣꯏꯗꯅ ꯂꯦꯞꯀꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯁꯤꯅ ꯁꯤꯅꯤꯗ, ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯈꯨꯗꯤꯡ ꯅꯪꯁꯨ ꯅꯨꯡꯁꯤꯔꯝꯒꯅꯤ, ꯄꯥꯝꯖꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯤ… ꯁꯅꯥ, ꯌꯥꯔꯦ, ꯇꯣꯛꯑꯣ, ꯂꯦꯞꯄꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯥꯖ ꯄ꯭ꯔꯣꯛ ꯆꯥꯛꯏ, ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯆꯠꯂꯣ, ꯊꯦꯡꯉꯦ꯫ ꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯔꯥꯖꯅ ꯆꯤꯡꯊꯣꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ, ꯁꯅꯥ, ꯌꯥꯔꯦ ꯆꯠꯂꯣ, ꯊꯦꯡꯉꯦ꯫ ꯁꯅꯥ ꯃꯈꯥ ꯑꯃꯨꯛ, ꯔꯥꯖ, ꯑꯩ ꯆꯠꯀꯅꯤ, ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ, ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯀꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ… ꯌꯥꯔꯦ ꯁꯅꯥ, ꯆꯠꯂꯣ꯫ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯔꯥꯖ, ꯑꯩ ꯆꯠꯂꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯍꯦ ꯚꯥꯏ꯫ ꯔꯥꯖ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ, ꯁꯅꯥ, ꯋꯥ ꯃꯈꯥ ꯇꯥꯔꯅꯣ, ꯆꯠꯂꯣ꯫ ꯅꯨꯃꯤꯠꯇꯣ ꯔꯥꯖ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯂꯥꯡꯅꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯔꯥꯖꯇꯨ ꯇꯨꯝꯕꯃꯛꯇꯤ ꯇꯨꯝꯂꯝꯗ꯭ꯔꯤ, ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯉꯥꯕꯣꯏ ꯇꯧꯅ ꯂꯩꯔꯝꯂꯤ꯫ ꯂꯥꯏꯖꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯀꯥꯗ ꯃꯤ ꯆꯪꯉꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯍꯧꯒꯠꯂꯒ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ꯫ ꯂꯥꯏꯖ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯔꯥꯖ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯍꯜꯂꯤ꯫ ꯔꯥꯖꯅ, ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛ ꯏꯀꯥꯏꯔꯤꯗꯨꯕꯨ꯫ ꯂꯥꯏꯖ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯌꯦꯡꯕꯇꯃꯛ ꯌꯦꯡꯏ꯫ ꯔꯥꯖꯅ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯕꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ, ꯑꯩꯁꯨ ꯇꯥꯝꯆꯥꯅ ꯏꯅꯥꯛꯇ ꯂꯩꯕꯁꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ, ꯌꯥꯝ ꯊꯥꯖꯗꯦ꯫ ꯔꯥꯖꯅ, ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯕ? ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯉꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ꯫ ꯗꯥꯝꯆꯥꯒꯤ ꯏꯅꯦꯒ ꯃꯥꯝꯃꯒꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯣꯔꯛꯄꯗꯣ ꯑꯩꯗꯤ ꯀꯌꯥꯝ ꯍꯔꯥꯎꯈꯤ ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛꯁꯨ
ꯏꯅꯦ ꯃꯥꯝꯃ ꯀꯧꯈꯤꯗꯣꯏꯔꯣ? ꯀꯧꯔꯔꯣꯏꯗ, ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥꯅꯤ ꯈꯟꯅ ꯏꯃꯥ ꯕꯕꯥ ꯀꯧꯔꯗꯣꯏꯅꯦ꯫ ꯌꯥꯏꯀꯣ ꯗꯥꯝꯆꯥ? ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯦ꯫ ꯗꯥꯝꯆꯥ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯕꯦꯝ, ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯜꯂꯛꯆꯈꯤꯕꯁꯦ ꯅꯪꯅꯦ꯫ ꯊꯥꯖꯗ꯭ꯔꯥ? ꯊꯥꯖꯩ꯫ ꯊꯥꯖꯕꯗꯨꯅꯕꯨ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖ ꯑꯃꯗꯤ ꯔꯥꯖꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯑꯉꯥꯡꯁꯦ ꯌꯥꯝꯅꯁꯨ ꯁꯤꯡꯉꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ꯫ ꯁꯅꯥ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯎꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯔꯥꯖꯀꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯥꯟꯖꯥꯗꯨ ꯔꯥꯖ ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯕꯦꯝ, ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯂꯥꯏꯖꯗꯤ ꯁꯅꯥꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯗꯥꯁꯅꯥ, ꯐꯝꯃꯣ, ꯆꯥ ꯂꯣꯜꯂꯛꯀꯦ꯫ ꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ, ꯍꯣꯏꯅꯦ, ꯉꯁꯤꯗꯤ ꯏꯆꯟꯒꯤ ꯈꯨꯠ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯔꯥꯖ, ꯁꯅꯥꯒꯤ ꯃꯇꯧꯅꯦ, ꯂꯥꯏꯖꯅ ꯇꯧꯊꯣꯔꯛꯏꯕ ꯃꯇꯧꯅꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯁꯅꯥ, ꯑꯩꯗꯤ ꯈꯤꯇꯪ ꯊꯨꯔꯦ, ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤꯔꯥ? ꯁꯅꯥꯅ, ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯝ ꯆꯠꯄꯤꯔꯝꯃꯣ, ꯑꯩ ꯉꯁꯤꯗꯤ ꯏꯆꯟ ꯂꯥꯏꯖꯒꯤ ꯆꯥꯒꯤ ꯃꯍꯥꯎ ꯑꯃꯨꯛꯇ ꯌꯦꯡꯖꯔꯛꯈꯤꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯔꯥꯖꯅ, ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯦ, ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯔꯥꯖ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯕꯦꯝ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯑꯉꯥꯡꯗꯣ ꯐꯖꯅ ꯁꯦꯟꯅꯧꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯖ ꯁꯅꯥ ꯂꯥꯛꯄꯗ ꯋꯥꯈꯜꯗꯤ ꯂꯩꯇꯥꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯕꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯂꯣꯏ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯇꯤ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗꯦ, ꯃꯔꯝꯗꯤ ꯊꯕꯛ ꯌꯥꯝꯕꯅ꯫ ꯔꯥꯖ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯒꯥꯔꯤꯗꯨ ꯊꯧꯔꯤ꯫ ꯋꯥꯈꯜ ꯈꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯁꯅꯥ ꯂꯩꯍꯧꯕꯗꯨꯅ ꯂꯥꯏꯖꯕꯨ ꯈꯝꯕꯟꯖꯕꯅꯤ꯫ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯁꯅꯥꯒꯤ ꯃꯑꯣꯡꯗꯨ ꯃꯥ ꯏꯍꯩ ꯍꯩꯅꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯄꯥꯏꯈꯠꯂꯤ꯫ ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯁꯅꯥ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ, ꯗ꯭ꯔꯥꯏꯚꯔ ꯔꯥꯖ, ꯏꯆꯟ ꯂꯥꯏꯖꯁꯤꯕꯨ ꯅꯪꯒꯤ ꯊꯕꯛꯅ ꯀꯟꯃꯟꯈꯤꯗꯅ ꯀꯣꯏꯕꯒ ꯑꯝꯇ ꯄꯨꯊꯣꯛꯄꯤꯗ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯏꯆꯟꯁꯦ ꯄꯨꯔꯒ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯔꯥꯖ ꯁꯥꯎꯅꯤꯡꯕꯅ ꯈꯨꯝꯐꯝ ꯈꯪꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯒꯥꯔꯤ ꯈꯝꯈꯥꯝ ꯈꯥꯝꯃꯤ꯫ ꯗꯣꯛꯇꯔ ꯁꯅꯥ, ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯅꯦ꯫ ꯑꯩꯒꯤ ꯂꯥꯏꯖꯁꯨ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ꯫ ꯅꯪꯒꯨꯝꯕ ꯑꯀꯦꯝ ꯄꯥꯠꯇ ꯄꯍꯤꯡ ꯍꯤꯡꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯑꯣꯏꯖꯗ꯭ꯔꯤ꯫ ꯁꯅꯥꯅ, ꯏꯆꯟ ꯂꯥꯏꯖꯅꯗꯤ ꯌꯥꯔꯕ, ꯑꯗꯣ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯔꯥꯖ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯐꯣꯟ ꯀꯛꯂꯝꯗꯥꯏꯗ ꯂꯥꯏꯖꯅ ꯅꯣꯛꯂꯒ, ꯗꯥꯁꯅꯥꯁꯤꯗꯤ ꯍꯥꯏꯔꯒ ꯅꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯐꯣꯟꯗꯨ ꯃꯈꯥꯗ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ, ꯔꯥꯖ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟꯗꯨ ꯈꯨꯟꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯨꯗꯤ ꯑꯃꯠꯇꯁꯨ ꯌꯥꯗ꯭ꯔꯦ, ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯔꯥꯖꯇꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯔꯥꯖ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗꯅꯤ ꯌꯦꯡꯂꯤꯕ꯫ ꯔꯥꯖꯁꯨ ꯃꯆꯥꯗ ꯌꯦꯡꯂꯒ ꯃꯆꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯄꯝꯃꯤ꯫ ꯑꯕꯨꯡꯉꯣꯅ, ꯄꯄꯥ, ꯋꯥꯕ꯭ꯔꯥ? ꯋꯥꯗꯦꯗ꯫ ꯋꯥꯗ꯭ꯔꯒ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯂꯥꯏꯖꯁꯨ ꯆꯪꯉꯛꯏ꯫ ꯂꯥꯏꯖꯅ, ꯑꯩꯗꯤ ꯍꯜꯂꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ, ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ? ꯔꯥꯖ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯗꯥꯝꯆꯥ? ꯐꯣꯟꯗꯤ? ꯐꯣꯟꯁꯨ ꯑꯣꯞ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ,
ꯀꯩꯗꯧꯔꯒꯦ? ꯐꯣꯟ ꯑꯀꯥꯏꯕꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯂꯒ ꯁꯦ ꯐꯣꯟ ꯄꯨꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯊꯣꯛꯈ꯭ꯔꯣꯅ ꯂꯥꯏꯖꯅ ꯗꯥꯝꯆꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯥꯖꯅ ꯃꯈꯥ ꯇꯥꯔꯅꯨ ꯑꯩꯗꯤ ꯗ꯭ꯔꯥꯏꯚꯔꯅꯦ ꯆꯃꯣꯠꯅꯕ ꯃꯤꯃꯥꯟꯅꯗꯕ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯅꯪ ꯅꯅꯤꯡ ꯇꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯅꯪ ꯌꯥꯝ ꯋꯥꯔꯦ ꯅꯠꯇ꯭ꯔꯣ? ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯣ ꯂꯥꯏꯖꯅ ꯌꯥꯝ ꯉꯛꯅ ꯗꯥꯝꯆꯥ ꯀꯩꯅꯣ ꯗꯥꯝꯆꯥꯅ ꯉꯁꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯗꯥꯝꯆꯥꯅ ꯌꯥꯅꯤꯡꯗꯕ ꯏꯃꯨꯡꯁꯤꯅ ꯄꯥꯝꯗꯕ ꯑꯩꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯔꯥꯖꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯗꯦ ꯊꯣꯛꯈ꯭ꯔꯣ ꯊꯣꯛꯈ꯭ꯔꯣꯗꯤ ꯊꯣꯛꯈ꯭ꯔꯣꯗꯅ ꯂꯥꯏꯖꯅ ꯗꯥꯝꯆꯥ ꯀꯧꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯔꯥꯖꯅ ꯃꯉꯛ ꯁꯝ ꯄꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯈꯤ ꯑꯕꯨꯡꯉꯣꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯄꯥ ꯄꯄꯥ ꯁꯦ ꯃꯃꯥꯗ ꯐꯨꯒꯅꯣ ꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯁꯦ ꯇꯣꯛꯑꯣ ꯍꯥꯏꯕ ꯄꯄꯥ ꯔꯥꯖ ꯑꯉꯥꯡꯗꯨ ꯄꯝꯈꯠꯂꯒ ꯆꯠꯈ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯀꯣꯏꯕꯒ ꯌꯥꯝ ꯆꯠꯂꯦꯗꯥꯏꯅꯦ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯅꯅꯤꯡ ꯇꯝꯂꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯂꯥꯏꯖꯒꯤ ꯃꯐꯝꯗꯗꯤ ꯑꯁꯨꯝꯅ ꯔꯥꯖꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯞꯄꯒ ꯗꯥꯝꯆꯥ ꯍꯥꯏꯔꯤꯁꯤꯡꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯃꯪꯗ ꯐꯥꯎ ꯊꯣꯛꯀꯗꯕ ꯃꯥꯟꯗꯕ ꯋꯥꯐꯝꯕꯨ ꯑꯩꯉꯣꯟꯗ ꯗꯥꯝꯆꯥꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯒ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯩꯕꯣ? ꯍꯦ ꯑꯩ ꯈꯪꯉꯝꯃꯣꯏꯗꯧ ꯃꯥꯟꯕ꯭ꯔꯣ? ꯅꯪ ꯃꯧꯅꯤꯅꯦ ꯃꯧ ꯑꯃ ꯑꯣꯏꯔꯕ ꯅꯪꯅ ꯗꯣꯛꯇꯔ ꯁꯅꯥꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯇꯨꯅ ꯉꯍꯥꯟ ꯑꯩꯅ ꯆꯠꯈꯤꯕꯒ ꯃꯥꯒ ꯀꯣꯏꯕ ꯆꯠꯂꯨꯕ ꯅꯠꯇ꯭रो? ꯍꯥ ꯑꯩ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯪꯕ꯭ꯔꯣ? ꯑꯣ ꯑꯗꯨꯒꯤꯗꯃꯛꯂꯥ ꯗꯥꯝꯆꯥꯅ ꯉꯁꯤ ꯉꯥꯡꯁꯛꯏꯕ ꯃꯌꯥꯝꯁꯦ? ꯑꯗꯨꯕꯨ ꯗꯥꯝꯆꯥ ꯑꯩꯁꯦ ꯃꯧꯅꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯏꯆꯥ ꯑꯃꯁꯨ ꯂꯩꯔꯕ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯗꯥꯁꯅꯥꯒ ꯑꯗꯨꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯇꯣꯏꯅꯣ? ꯔꯥꯖꯅ ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯞꯄꯣ ꯍꯨꯔꯥꯟꯕ ꯑꯃꯠꯇꯅ ꯍꯨꯏꯈꯛ ꯍꯥꯏꯗꯕꯅꯤꯅꯦ ꯃꯗꯨꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯑꯃꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯑꯍꯦꯟꯕ ꯐꯖꯕꯗ ꯃꯤꯇꯥꯕ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯅꯤ ꯈꯟꯒꯦ? ꯑꯕꯨꯡꯉꯣꯗ ꯌꯦꯡꯂꯒ ꯏꯆꯥꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯒꯅꯤ ꯆꯠꯈ꯭ꯔꯣ ꯅꯪꯗꯤ ꯃꯐꯝꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯂꯥꯏꯖꯅ ꯗꯥꯝꯆꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕꯤꯌꯣ ꯑꯩ ꯗꯥꯁꯅꯥꯒ ꯃꯐꯝꯗꯨꯗ ꯆꯠꯇꯤꯌꯦ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯇꯤꯌꯦ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯊꯥꯖꯔꯤꯕ ꯗꯥꯝꯆꯥꯒꯤ ꯋꯥꯈꯜꯁꯦ ꯄꯥꯡꯗꯕꯅꯦ ꯄꯥꯡꯗꯕ ꯔꯥꯖꯅ ꯑꯣ ꯑꯩ ꯄꯥꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯈꯤꯒꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ ꯂꯥꯏꯖꯅ ꯗꯥꯝꯆꯥ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯣ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯁꯤꯗꯗꯤ ꯇꯜꯍꯟꯕꯤꯒꯅꯣ ꯗꯥꯝꯆꯥ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯐꯝꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯧꯔꯛꯏ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯥꯏꯖꯥ ꯂꯥꯏꯖꯥ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯔꯥꯖ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯣ ꯗꯣꯛꯇꯔ ꯂꯦꯡꯕꯤꯔꯛꯂꯤ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯂꯝꯂꯥꯟꯕ ꯀꯅꯥꯁꯨ ꯌꯨꯝꯁꯤꯗ ꯆꯪꯅꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯖꯗ꯭ꯔꯦ ꯂꯦꯡꯕꯤꯈꯤꯕ ꯌꯥꯔꯅꯤ ꯁꯅꯥꯅ ꯌꯥꯝ ꯀꯔꯦꯝꯅꯅ ꯑꯦ ꯍꯦꯛꯇ ꯇꯥꯜꯂꯦꯅꯦ ꯑꯩꯁꯤꯕꯨ ꯅꯪꯒꯨꯝꯅ ꯏꯆꯝ ꯆꯝꯕ ꯗ꯭ꯔꯥꯏꯚꯔ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯤꯕ ꯗꯣꯛꯇꯔ ꯁꯅꯥꯅꯤꯅꯦ ꯗꯣꯛꯇꯔ ꯁꯅꯥ ꯔꯥꯖꯅ ꯍꯣꯏ ꯁꯛꯈꯪꯅꯔꯕ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯣꯏꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯐꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯕ ꯐꯤꯃꯟ ꯈꯨꯟꯒꯗꯕꯒꯤ ꯉꯥꯏꯔꯤꯕꯗꯣ ꯃꯗꯨꯅ ꯇꯥꯟꯖꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯂꯦꯡꯕꯤꯈ꯭ꯔꯣ ꯏꯃꯨꯡꯗꯒꯤ ꯑꯣꯂꯤ ꯑꯃꯗꯤ ꯃꯃꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯅ ꯔꯥꯖꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯁꯛꯏꯕ ꯃꯌꯥꯝꯗꯣ ꯍꯥ ꯅꯪꯒꯤ ꯃꯔꯨꯞꯁꯤꯗ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯅꯪꯅ ꯀꯔꯤꯅꯤ ꯈꯟꯒꯦ ꯉꯥꯡꯉꯛꯀꯅꯤ ꯊꯥꯖꯔꯨꯗꯕ ꯋꯥꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯉꯥꯡꯉꯛꯏꯕ ꯏꯕꯨꯡꯉꯣ ꯏꯃꯧꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯕꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯁꯛꯏꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯦꯟꯃꯜꯂꯦ ꯏꯕꯨꯡꯉो ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯀꯔꯤꯒꯤ ꯏꯃꯧꯁꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯆꯠꯀꯅꯤ ꯍꯥ ꯀꯔꯤꯒꯤꯗꯃꯛ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯔꯝꯗꯣ ꯍꯥꯏꯌꯣ
माना चट्रबनीना ऐ चटखिगे अयुमसिदगी चटखिगनिगे मिकुप असिमक्तदा ऐ चटखिगनि ऐ मिकुप अमतसु युमसिदा लेनिंदे असी हायरगा राज प्रप प्रप थोखरे ममाना इमागी बुंगो करिनो नंगना तौरिसिबो नंबु वखल अमुक्तदि ताखोमी इमागी बुंगो नंबो इमा खांबिरुरानो मानबु कदाई चलुनिगे ऐना चमनबसिदा मा वखल मखल माले इमा ऐसु चलुखिगे असी हायरमगा सना गारी थौदोक्तुना चटख्रे ngaihak leraba matung nupa ama thongkaldigi hobe hobe changlaklega yumsibu kana kana lege ine mama nupa dugi aphing matau tuda laija thoraklaga laijana tada kari kaido bi yaurage mama machan mapa amadi abungo su nupa dugi matau tuda loina chenthoragi nupa duna mama inauraj to gari mana thomlambadagi hospital da pukhaikhre haina hawe mamuibu tabi haudrabra tanja tu da sana su gari thaujilaktuna hobe yam pakhatpa maongda ima marobras to gari amana thome haiduna hospital da gyan tadana pukhatkre karamba gari na khanghotre yasanga poibanina gari na chinbaga aisu gari du da phangladi khanduna tanabane adubu phangdre gari du di araibane aigi marup gandaba yate hospital da sasse ima baba leibiramo oli nang angang siga leminaramu ko nana malai jaga ekhoi nang damsa gi nakta chatke oli hoidasna asi hairaga hospital tamna chatkre ras aruba phibamda leirami ras ki makhong animak kakpada taki laija pendana kapchai laija thokrabadi thokre haujikti kaidoruni upai leite ekhoi gidi marup kalauri base yam laiba farabani karisu khalunano nasa songnabane nangbu nacha bungase nusidro magi khallaga hingba tabani ado ma senabadi aisu leiri nang angang su lehauri yumda itharagera natraga ai thelura pangthing drida pungtaru mukta tariye laijana dasana yaniye ai dum leirage dasana na pangwa wabire sana yamna khanbibagi maongda as laija nangsu aibu lana laura male aina haibadi angang lehobadu da haibani ne nacha apikpadu gidi kaimta khandrabu nangbo nangse nacha ka mata nusidra male laija ngai hak tumina lei aduga hoidasana ai hayeng angang du puraga laage dasana koina khara yingbiramo adudi ai chalage chanana nangbu line da chalage haibro laijana hoidasana yaniye adum chatkrage panglap lapa sunata basibu sanana ai thilage kuiro ai sister khoida chinaramage get leramo asi hairaga sana thokre laija mapuroibagi manaktagi chatti chatningdabani adubu sanana hairagliba mayamduda chatningdana chatkadoribani machinda sole damcha ai hayeng abungo macha puraga lakiko angangdo matomta ngairamani ai chalage ko asi haina gate lanthoklaga phana sangna chatle tungdagi gari gi horn khonglagi sanana kaino thinbige gate leramo hairaga laija dasna ai wakhal amada sum sanana yarese tong asi hairaga gari da kakhali asum thawi adubu laijagi yumlomdadi thautre thauriba gari tu kadomdano laija gyan tade lamhang oina tauba mafam amadani laija ngakna dasna kadai dano chatlisibo yumda thinbiro thengkhraniye sana nokphet tauna hairagi laija kaidoruni napuroiba haira makhong ani magyautre nang aina haigadoriba wase munna taw haidi nacha apikpadugi khallaga haibaniko sidalana khangano masi
ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤꯗ꯫ ꯂꯥꯏꯖꯅ ꯗꯥꯁꯅꯥ, ꯀꯔꯤꯅꯣ ꯗꯥꯁꯅꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ? ꯁꯅꯥꯅ ꯁꯤꯅꯤꯗ, ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯕ꯫ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯁꯥꯎꯅ, ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ, ꯒꯥꯔꯤꯁꯦ ꯈꯥꯝꯃꯨ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯁꯅꯥ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯂꯥꯏꯖ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯔꯛꯄꯗ ꯁꯅꯥꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ ꯂꯥꯏꯖ ꯀꯟꯊꯣꯛꯂꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯁꯅꯥ ꯆꯠꯈꯤꯔꯣꯏ ꯈꯟꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯆꯠꯈꯤꯕꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯥꯏꯖ ꯀꯟꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯁꯅꯥꯁꯨ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯇꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯋꯥꯔ ꯃꯥꯜꯂꯦ ꯂꯥꯏꯖꯗꯣ ꯆꯦꯜꯂꯝꯕꯗꯒꯤ ꯂꯦꯞꯈ꯭ꯔꯦ꯫ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯆꯠꯂꯤ, ꯑꯃꯨꯛꯁꯨ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯅꯥꯒꯤ ꯒꯥꯔꯤꯅ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯂꯥꯏꯖꯗꯨ ꯈꯪꯊꯣꯝ ꯊꯣꯝꯈ꯭ꯔꯦ꯫ ꯈꯨꯗꯛꯇꯨꯃꯛꯇꯗ ꯂꯥꯏꯖ ꯁꯤꯈꯤ꯫ ꯂꯥꯏꯖꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯒꯥꯔꯤꯗ ꯍꯥꯞꯂꯕ ꯃꯇꯨꯡ ꯃꯌꯨꯝꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯏꯖꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯁꯅꯥꯒꯤ ꯒꯥꯔꯤꯗꯨꯅ ꯇꯛꯈꯤ꯫ ꯁꯅꯥ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ, ꯏꯟꯁꯄꯦꯛꯇꯔ, ꯑꯩ ꯍꯤꯡꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ, ꯀꯞꯁꯨ ꯀꯞꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯟꯁꯄꯦꯛꯇꯔ, ꯑꯩ ꯍꯤꯡꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯑꯩ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯔꯣꯏ꯫ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ, ꯁꯦ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯃꯔꯨꯞ ꯔꯥꯖꯕꯨ ꯁꯣꯏꯅꯥꯏꯍꯟꯕꯁꯨ ꯑꯩꯅꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯁꯅꯥ꯫ ꯄꯨꯂꯤꯁꯇꯨ ꯌꯥꯝ ꯉꯛꯅ ꯁꯅꯥꯗ ꯌꯦꯡꯉꯤ꯫ ꯇꯥꯂꯛꯇꯨꯗ ꯄꯨꯂꯤꯁꯀꯤ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯗꯣꯛꯇꯔ ꯁꯅꯥꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯈꯪꯊꯧ ꯊꯧꯖꯤꯜꯂꯛꯏ꯫ ꯄꯨꯂꯤꯁ ꯑꯗꯨ ꯂꯥꯎꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯨꯅ ꯁꯥꯊꯤꯅ ꯊꯣꯝꯗꯨꯅ ꯃꯤꯁꯤ ꯆꯥꯗꯅ ꯈꯨꯗꯛꯇ ꯁꯤꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯏ꯫ ꯊꯣꯝꯂꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯁꯅꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯄꯥꯎꯆꯦ ꯀꯌꯥꯗ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯦ ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯁꯅꯥ ꯃꯤꯍꯥꯠꯄꯅꯤ꯫ ꯔꯥꯖꯒꯤ ꯏꯃꯨꯡꯁꯨ ꯇꯥꯔꯦ꯫ ꯃꯊꯃꯣꯏ ꯁꯣꯛꯅ ꯔꯥꯖ, ꯑꯣꯂꯤ, ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯕꯨꯡꯉꯣ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯇꯥꯂꯛꯇꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯂꯥꯏꯖ ꯇꯥꯏꯕꯪꯗ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯂꯥꯏꯖ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯒ ꯂꯣꯏꯅꯔꯗꯨꯅ ꯀꯧꯔꯛꯏ, ꯃꯃꯥꯒꯤ ꯃꯆꯥ, ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯃꯃꯥꯒꯤ ꯍꯦꯔꯣ, ꯃꯃꯥꯒꯤ ꯄꯥꯡꯒꯟꯕ, ꯃꯃꯥ ꯂꯥꯛꯂꯦ, ꯅꯪ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯕꯨ ꯃꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄꯅꯦ, ꯑꯗꯨꯕꯨ ꯂꯥꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ꯫ ꯑꯕꯨꯡꯉꯣ ꯃꯃꯥꯕꯨ ꯀꯣꯟꯒꯦ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯀꯔꯝꯅꯗꯤ ꯌꯥꯒꯅꯤ? ꯂꯥꯏꯖꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯆꯥ, ꯃꯃꯥꯒꯤ ꯄꯥꯡꯒꯟꯕ, ꯃꯃꯥꯗꯤ ꯏꯆꯥꯕꯨ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯇꯥꯏꯕꯪꯁꯤꯗ ꯂꯩꯉꯝꯗꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕꯅ ꯅꯨꯡꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯗꯣ꯫ ꯑꯃꯨꯛꯁꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯒ, ꯏꯃꯥ, ꯕꯕꯥ, ꯅꯃꯧꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯉꯝꯗ꯭ꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯃꯥ ꯕꯕꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟꯂꯣꯝꯅ ꯇꯧꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯏꯃꯥ꯫ ꯏꯁꯥ ꯐꯪꯒꯟꯕꯁꯦ ꯅꯈꯣꯏꯒꯤ ꯅꯁꯨꯁꯦ, ꯏꯃꯥ, ꯕꯕꯥ, ꯏꯅꯝꯃꯒꯤ ꯑꯣꯂꯤ ꯅꯈꯣꯏꯗ ꯁꯤꯟꯅꯔꯝꯃꯕꯅꯤꯀꯣ꯫ ꯗꯥꯝꯆꯥ, ꯑꯩ ꯗꯥꯝꯆꯥꯕꯨ ꯊꯦꯝꯂꯝꯕ ꯅꯪꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫
ꯃꯆꯥ ꯔꯥꯖꯅ ꯕꯦꯝ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯪ ꯆꯠꯈꯤꯅꯣ ꯕꯦꯝ ꯅꯪꯒꯤ ꯅꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯤ ꯃꯃꯥꯒꯤ ꯃꯆꯥ ꯃꯃꯥ ꯆꯠꯂꯒꯦ ꯃꯃꯥ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯌꯦꯡꯗꯨꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩ ꯉꯝꯗ꯭ꯔꯦ ꯇꯥꯏꯕꯪꯁꯤꯗ ꯂꯩ ꯉꯝꯗ꯭ꯔꯦ